मचिन मनाव अदु नुमित हुमनी लेमिन्नदुना तौगदब थबक पुमनमक खंगले साहेब ऑफिसर सिंगसु गंभीर सिंह न पुसिंदुना नरसिंहागा खंगनहले मयामदुना गंभीर सिंह बु इकाई खुमनना लुमना लौबदु उबदा नरसिंह गंभीर सिंह की थौना अमसुंग मरौ सिंह थगत्तब ngamखिदे मतम मदु कला आदमी सिंहबु साहेब सिंह ने इकाई खुमनबसी पांगना तौरमदे चौखत्तबा मिनाई मिशनगुम हंगोइना तौरमे मसीगी मतुंगदा नोंगमा डेविड स्कॉट सिलेट की एजेंट अमसुंग मिलिट्री ऑफिसर सिंह ममांगदा नरसिंहाबु मणिपुर लेविस की कमांडिंग ऑफिसर हापकी नरसिंह मिलिट्री ऑफिसर सिंहना नुंतीगी तौरिबा ड्रिल अमसुंग अनौब मोंगी खुसुखलाई सिजनबगी मरम खंगनबा ढाकादा मतम खर लेरुरगा हलक्तुना लेविस की दाई पुंबा मंगोंदा सिनकी कबो निंगथौबा गिदौगी याथंग मतुंग इन्ना कबो लानमी मयाम कसार तमना फुजिलक्ले मखोइदु कांगलुप अहुम थोकना खाइदोकलगा मी लिसिंग मरीना साब कांगलुप अमना नंद क्रुदेन सेनापति न लुसिंगदुना असम की भारतिका सिंह लंबीरोमदा लाक्तुना कसार तारई मी लिसिंग मरीना साब कांगलुप अमना मुलागुन सिंह लंबी लांदुना जंतिया लेबाक फाउरई अतोप कांगलुप अमना मणिपुरदगी लाई मणिपुरदगी लाइबा सिंगसी कबो असेंग बंगाक्तनी मथक्ता हाइरिबा कांगलुप अनी सिददी कबोगी असेंग लानमी लिसिंग अनी अनी रोमदा मयावे हाइनै अहानबगी कांगलुप असी सिलेटतगी माइल 95 थापना लैबा कसारगी बिक्रमपुर हाइरिबा मफम अदुदा लानबन सादुना लैरे बिक्रमपुर यौना यक्नबना जंगसेलक्पसे उबदा सथोक ससिन खुदोंग चानबगीदमक सिलहेत्ता लैरिबा ब्रिटिश की लानमी सिंगदु सेम सादुना लैरेदी हाइबबु हुकुम फंगददुना खुत्ती थोकनद्री मतम मदु गंभीर सिंहाना साहेब की सिफाई खरगा लेविस कतिनदुना कसारसी ngaktuna leiba matamni मणिपुरदगी कबो सिंगदु कसार तारकदौरे हाइबसी ताबदा गंभीर सिंह मागी मी चमगा अदु पुदुना कबो सिंगदु थत्तुना लांथेंगनबगीदमक्ता चटख्रे माना चलमदाइदा सिलहेट के एजेंट साहेबता मी थोमजिलक्नब सिथि पिरम्मी अदुबु हुकुम फंगदबना मी थोमजिलक्पा तौखिद्रे मदुगी महुत्ता गंभीर सिंहबु अमुक हलक्नब खंगहनलक्ले मफम मदुदा लान खर थेंगनदुना कबो निफु यांखै हलमलगा लेविस की मी अमत्ता सोक्तना गंभीर सिंह सु हलक्ले गंभीर सिंह की मतेंग पीखिदबसी डेविड स्कॉट अमसुंग मिलिटरी ऑफिसर सिंगना सरकार बु यामना पेनखिदे फन थेमदुना सु याररोइदब कबो सिंहबु थेमदुना लान तोकनब होनबदी मखोइगी फिबम चसिनब हेंगतनबगी खुदोंग चाबा पीबनी हाइना गवर्नमेंट की थौदौदुबु थीना ngangnakhi कोनथंगददी सरकार सु अरानब खंगक्तुना नुंगाइतबा फोंदोखि ब्रिटिश सरकारना डेविड स्कॉट लान तौदनब चिठी मथंग मथंग थारक्लबसु यारक्त्रदुना लान तौबदा लेपनखि अहानब सोकनब लानददी मणिपुर लेविस सिंहबु निंगथीना तंबीबा मिलिटरी सिपाही नत्ते हाइदुना लान योहलमदे गंभीर सिंह मसाबुना कबोगी अचेत अकोम अमसुंग कसारगी लमित तुमित मुन्ना खंगबा मी अमा ओइना लानगी वात तानबदा योहलमे तुंगददी मगुन खंगनरक्तुना गंभीर सिंह लुसिंगबा लेविसता दाइता अचौबा थबक सिनखि बिक्रमपुर लानबन सादुना लैरिबा कबोगी लानमी सिंह अदु थेंगनबगीदमक ब्रिटिश किसु जत्रापुर लानमी पैरे मेजर न्यूटन ना मफम मदुदा लैदुना 1914 की जनवरी तारीख 13 लांथोंग सिनखि कबोगी मखा ओलिबा लानबन अदुगी मचिंदा कैप्टन जॉनस्टोन अदुगा चिंखोंगी खुनसिंगदा लैरिबा कांबुदना कैप्टन बावरे थादुना तनखाइनब होनहनखि खुलक्ता लैरिबा कांबुदुदी
ꯕꯥꯎꯔꯦꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯒꯠꯂꯛꯄꯗ ꯀꯥꯏꯗꯨꯅ ꯆꯤꯡꯂꯣꯝꯗ ꯆꯦꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯎꯔꯦ ꯑꯁꯤ ꯖꯣꯟꯁꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯆꯤꯟ ꯊꯪꯕ ꯀꯥꯡꯕꯨ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯀꯕꯣ ꯂꯥꯟꯃꯤꯒꯤ ꯁꯔꯨꯛ ꯈꯔꯗꯨ ꯂꯥꯟꯕꯟꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯗ ꯃꯦꯖꯔ ꯅ꯭ꯌꯨꯇꯟꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯖꯇ꯭ꯔꯥꯄꯨꯔꯗꯒꯤ ꯃꯥꯏꯜ 9 ꯊꯥꯞꯅ ꯕꯗꯞꯄꯨꯔꯗ ꯍꯟꯈꯤ꯫ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯖꯇ꯭ꯔꯥꯄꯨꯔꯗ ꯄꯩꯔꯒ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯅꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯁꯤꯡꯅꯦ ꯄꯨꯂꯞ ꯇꯤꯟꯅꯗꯨꯅ ꯁꯨꯔꯃꯥ ꯇꯣꯔꯕꯥꯟꯗ ꯊꯣꯡ ꯁꯥꯔꯒ ꯃꯗꯨꯒꯤ ꯇꯣꯔꯕꯥꯟ ꯑꯅꯤꯗ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯔꯦ꯫ ꯃꯗꯨꯗ ꯄꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ 6,000 ꯂꯣꯝꯗꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ 4,000 ꯔꯣꯝꯅ ꯑꯁꯥꯃꯤ ꯑꯃꯁꯨꯡ ꯀꯁꯥꯔꯤ ꯑꯗꯨꯒ 2,000 ꯔꯣꯝꯅ ꯀꯕꯣꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯅꯤ꯫ ꯑꯁꯤ ꯅꯠꯇꯕꯗ ꯀꯤꯂꯥꯀꯥꯟꯗꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ 2,000 ꯑꯃꯁꯨ ꯄꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯠ ꯊꯣꯛꯅ ꯂꯥꯟ ꯌꯥꯟꯅꯔꯕ ꯃꯛꯇꯗ ꯁꯔꯀꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯗꯦꯕꯤꯗ ꯁ꯭ꯀꯣꯠ ꯂꯥꯟ ꯇꯧꯕ ꯇꯣꯛꯅꯕ ꯑꯃꯨꯛꯁꯨ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯆꯤꯊꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯇꯧꯅꯔꯕ ꯃꯇꯨꯡꯗ 1912ꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯔꯤꯛ 6ꯇ ꯒꯣꯕꯤꯟꯗꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥ ꯑꯃꯁꯨꯡ ꯇꯥꯔꯤꯛ 10ꯗꯅ ꯖꯟꯇꯤꯌꯥꯒꯤ ꯅꯤꯡꯊꯧ ꯔꯥꯖꯥꯔꯥꯝꯒꯤ ꯋꯥ ꯂꯦꯞꯅꯕ ꯂꯣꯏꯈꯤ꯫ ꯃꯤꯡꯉꯤ ꯃꯍꯥꯅꯟꯗ ꯀ꯭ꯔꯨꯗꯦꯟꯅ ꯏꯔꯛꯄ ꯆꯤꯊꯤꯗ ꯕꯥꯒꯤꯗꯧ ꯅꯤꯡꯊꯧꯅ ꯍꯨꯀꯨꯝ ꯇꯧꯔꯛꯄꯒꯤ ꯋꯥ ꯑꯣꯏꯅ ꯅꯣꯡꯁꯥꯒꯤ ꯃꯇꯧꯒꯨꯝꯕ ꯅꯤꯡꯊꯧꯔꯦꯟ ꯕꯥꯒꯤꯗꯧꯅ ꯁꯥꯍꯦꯕꯁꯤꯡꯗ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯒꯣꯕꯤꯟꯗꯆꯟꯗ꯭ꯔꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯍꯟꯖꯟꯍꯟꯒꯗꯧꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯖꯣꯔꯖꯤꯠ, ꯃꯥꯔꯖꯤꯠ ꯑꯃꯁꯨꯡ ꯒꯝꯚꯤꯔꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯤꯔꯛꯀꯗꯧꯕꯅꯤ꯫ ꯃꯁꯤ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯗꯦꯁ ꯑꯃꯒꯤ ꯂꯝꯗ ꯆꯪꯂꯕꯁꯨ ꯆꯪꯖꯁꯅꯨ, ꯑꯩꯒꯤ ꯂꯥꯟꯃꯤ ꯊꯥꯖꯤꯟꯗꯨꯅ ꯐꯥꯒꯅꯤ꯫ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 23ꯗ ꯁ꯭ꯀꯣꯠꯅ ꯃꯁꯤꯒꯤ ꯖवाब ꯅꯟꯗ꯭ꯔꯀꯨꯗꯦꯟ ꯁꯦꯅꯥꯄꯇꯤꯗ ꯍꯟꯕꯗ ꯀꯁꯥ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯂꯝ ꯑꯣꯏꯕꯅ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯂꯥꯟꯃꯤ ꯊꯥꯖꯤꯜꯂꯛꯄ ꯆꯨꯝꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯀꯧꯁꯤꯟꯕꯤꯒꯗꯧꯕꯅꯤ꯫ ꯃꯁꯤ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯇꯥꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁ꯭ꯀꯣꯠꯀꯤ ꯆꯤꯊꯤꯗ ꯑꯁꯤ ꯐꯥꯎꯕꯗꯤ ꯁꯥꯟꯇꯤꯗ ꯂꯩꯃꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯐꯪꯕꯤꯔꯤ꯫ ꯂꯥꯟ ꯇꯧꯅꯤꯡꯗꯕ ꯑꯩꯈꯣꯏꯕꯨ ꯂꯥꯟ ꯁꯣꯛꯅꯅꯕ ꯂꯝꯕꯤ ꯁꯤꯜꯂꯕꯗꯤ ꯃꯗꯨꯒꯤ ꯇꯝꯊꯤꯔꯕ ꯃꯍꯩ ꯐꯪꯕꯤꯒꯅꯤ꯫ ꯄꯤꯈꯤꯕ ꯆꯤꯊꯤ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯜꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯟ ꯊꯣꯛꯅꯗꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯥꯟꯅꯗ꯭ꯔꯗꯨꯅ ꯁꯤꯂꯦꯠꯀꯤ ꯐ꯭ꯔꯣꯟꯇꯤꯌꯥꯔꯗ ꯂꯥꯟꯐꯝ ꯀꯌꯥꯃꯔꯨꯝ ꯁꯣꯛꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯂꯥꯟꯗ ꯁꯨꯔꯃꯥ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯦꯞꯇꯦꯟ ꯖꯣꯟꯁꯇꯣꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 16ꯗ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯕꯣ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯁꯔꯨꯛ 2 ꯊꯣꯛꯅ ꯈꯥꯏꯔꯒ ꯑꯁꯥꯝꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯗꯨꯅ ꯕꯨꯔꯀꯦꯇꯔ ꯆꯤꯡ ꯂꯝꯕꯤꯗ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯗꯨꯅ ꯗꯨꯙꯄꯇꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯕꯨꯔꯀꯦꯇꯔ ꯆꯤꯡ ꯂꯝꯕꯤꯗ ꯁꯥꯔꯤꯕ ꯂꯥꯟꯕꯟ ꯑꯗꯨ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯕꯥꯎꯔꯦꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 19ꯗ ꯊꯨꯒꯥꯏꯗꯨꯅ ꯃꯗꯨꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯈꯣꯏꯗꯨ ꯑꯁꯥꯝꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯗꯨꯙꯄꯇꯤꯗ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯀꯕꯣꯁꯤꯡꯗꯨꯅ ꯂꯥꯟꯕꯟꯗ ꯂꯩꯔꯒ ꯁꯥꯍꯦꯕꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯇꯤꯛ ꯆꯥꯅ ꯂꯥꯟ ꯄꯥꯗꯨꯅ ꯑꯍꯥꯟꯕ ꯊꯥꯔꯛꯄ ꯁꯥꯍꯦꯕꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯇꯨꯡ ꯆꯌꯣꯜ ꯑꯃ ꯀꯣꯟꯕꯗ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯏꯅꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯕꯗ ꯀꯕꯣꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯡ ꯌꯦꯡꯅꯕꯗꯤ ꯇꯧꯅꯤꯡꯗꯗꯨꯅ ꯃꯅꯤꯄꯨꯔ ꯔꯣꯝꯗ ꯍꯟꯗꯣꯛꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯂꯥꯟꯗ ꯒꯝꯚꯤꯔꯁꯤꯡꯒꯤ ꯂꯦꯚꯤꯁ ꯀꯥꯡꯕꯨ ꯑꯁꯤ ꯆꯨꯝꯅꯒꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁꯀꯤ ꯐꯤꯚꯝꯗ ꯊꯅꯝꯕꯗꯒꯤ ꯑꯀꯣꯟꯕꯒꯤ ꯂꯥꯟ ꯍꯧꯒꯠꯂꯛꯄꯗꯗꯤ ꯊꯥꯡꯒꯩ ꯁꯦꯡꯕ ꯂꯥꯟ ꯌꯥꯎꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯥꯡꯌꯦꯡꯕꯗꯒꯤ ꯃꯈꯣꯏꯁꯤ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯕ ꯂꯥꯟꯃꯤꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯈꯪꯅꯔꯛꯇꯨꯅ ꯖꯨꯂꯥꯏ ꯇꯥꯔꯤꯛ 8 ꯑꯗꯨꯋꯥꯏꯗ ꯗꯥꯏꯇ ꯆꯥꯎꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯑꯃꯨꯛꯈꯛꯇꯤ
ꯙꯨꯠꯄꯇꯤꯗ ꯂꯩꯔꯤꯕ ꯀꯕꯣꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯅꯕ ꯊꯝꯃꯤꯕ ꯇꯣꯞ ꯈꯅꯥꯗꯨ ꯒꯝꯚꯤꯔ ꯁꯤꯡꯒ ꯃꯥꯒꯤ ꯂꯥꯟꯃꯤ 150ꯒꯗ ꯉꯥꯛꯍꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯒꯝꯚꯤꯔ ꯁꯤꯡꯅ ꯀꯔꯅꯦꯜ ꯏꯅꯦꯁꯇ ꯍꯥꯏꯈꯤ, ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤ ꯊꯣꯏꯅ ꯂꯥꯞꯇꯅ ꯂꯩꯔꯕꯁꯨ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯃꯟꯗꯦ꯫ ꯑꯆꯦꯡꯕ ꯁꯣꯝꯗ ꯌꯦꯛꯅꯕ ꯁꯣꯏꯗꯅ ꯐꯨꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤꯕꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯁꯤꯟꯅꯕ ꯊꯨꯡꯗꯕꯗꯒꯤꯕꯨ ꯑꯣꯏꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯇꯨꯡꯗ ꯒꯝꯚꯤꯔ ꯁꯤꯡꯅ ꯍꯥꯏꯒꯨꯝꯃꯗꯅ 1914ꯒꯤ ꯖꯨꯂꯥꯏ 19ꯗ ꯀꯕꯣꯁꯤꯡ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯏꯅꯦꯁꯅ ꯑꯅꯛꯄꯗ ꯂꯩꯕ ꯂꯥꯟꯃꯤ ꯈꯔꯗꯨ ꯊꯥꯗꯨꯅ ꯅꯥꯛꯂꯣꯝꯗ ꯂꯥꯛꯊꯨꯗꯨꯅ ꯃꯇꯦꯡ ꯄꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯕꯣꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯑꯈꯟꯅꯕ ꯀꯕꯣꯁꯤꯡꯅ ꯂꯩꯔꯤꯕ ꯆꯦꯛꯁꯤꯟꯅꯁꯨ ꯁꯥꯔꯕ ꯂꯥꯟꯕꯟ ꯑꯗꯨꯗꯒꯤ ꯀꯕꯣꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯥꯟꯕꯟ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯅꯠꯇꯅ ꯇꯧꯐꯝ ꯑꯇꯩ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯒꯝꯚꯤꯔ ꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯥꯏꯊꯤꯈꯤ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯕ ꯃꯇꯝꯒ ꯑꯣꯏꯕꯅ ꯃꯈꯥ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗ ꯀꯕꯣꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯕꯥꯒꯤꯗꯧ ꯅꯤꯡꯊꯧ ꯀꯁꯥꯔꯗ ꯂꯥꯟ ꯁꯣꯛꯅꯕꯗ ꯅꯠꯇꯅ ꯑꯔꯥꯀꯥꯟ ꯑꯃꯁꯨꯡ ꯏꯔꯥꯕꯇꯤ ꯄꯔꯤꯡꯗꯁꯨ ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯅꯕ ꯂꯥꯟꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯙꯨꯠꯄꯇꯤꯗ ꯂꯩꯔꯤꯕ ꯀꯕꯣꯁꯤꯡꯗꯨ ꯈꯣꯡꯒꯪ ꯈꯨꯠꯀꯪꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯅꯧꯅ ꯁꯦꯝꯒꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕꯒꯤ ꯑꯁꯥ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯔꯣꯝꯗ ꯆꯠꯅꯈꯤ꯫ ꯒꯝꯚꯤꯔ ꯁꯤꯡ ꯃꯇꯨꯡ ꯏꯀꯣꯟ ꯀꯣꯟꯅ ꯆꯠꯈꯤꯕ ꯀꯕꯣꯁꯤꯡꯗꯨ ꯇꯥꯟꯅꯔꯨꯕꯗ ꯐꯪꯗꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯁꯤꯂꯦꯠ ꯐ꯭ꯔꯟꯇꯤꯌꯔꯒꯤ ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯔꯅꯦꯜ ꯏꯅꯦꯁ 1914 ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯀꯁꯥꯔꯒꯤ ꯇꯤꯂꯥꯏꯟ ꯑꯃꯁꯨꯡ ꯙꯨꯠꯄꯇꯤꯗ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯀꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯔꯣꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ꯫ ꯀꯦꯞꯇꯦꯟ ꯍꯥꯎꯁ ꯑꯃꯁꯨꯡ ꯂꯦꯐꯇꯅꯦꯟꯠ ꯐꯤꯁꯔꯅ ꯌꯦꯡꯉꯨꯕꯗꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯇꯝꯃꯔꯦ꯫ ꯃꯗꯨꯗꯒꯤ ꯀꯕꯣꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯟꯕꯝ ꯑꯗꯨ ꯄꯨꯝꯊꯨ ꯊꯨꯗꯦꯛꯍꯜꯂꯒ ꯀꯦꯞꯇꯦꯟ ꯂꯤꯁꯇꯔꯕꯨꯅ ꯇꯤꯂꯥꯏꯟꯗ ꯑꯃꯁꯨꯡ ꯒꯝꯚꯤꯔ ꯁꯤꯡꯕꯨꯅ ꯙꯨꯠꯄꯇꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯇꯥꯕ ꯂꯝꯕꯤꯒꯤ ꯄꯁꯀꯟꯗꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯗ ꯌꯦꯛꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯗ ꯄꯥꯎ ꯄꯤꯈꯤ꯫